ꯍꯦꯟꯊꯣꯏꯕꯤ ꯄꯦꯅꯥꯎ ꯑꯃꯗꯤ ꯕꯣꯔꯤꯁ ꯔꯣꯕꯤꯟꯅ ꯂꯝꯖꯤꯡꯗꯨꯅ ꯃꯥꯕꯤꯜꯅ ꯆꯠꯅꯤ ꯍꯥꯏꯔꯝꯕ ꯃꯐꯝꯗꯨ ꯌꯧꯅꯕ ꯂꯥꯛꯏ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯑꯁ ꯏꯖꯤꯒꯤ ꯃꯃꯥꯅꯤ ꯀꯩ ꯍꯥꯏꯅꯤ? ꯄꯦꯅꯥꯎꯅ ꯃꯣꯏ ꯃꯥꯗꯣ ꯗꯤꯄ꯭ꯔꯦꯁꯟ ꯄꯦꯁꯦꯟ ꯑꯣꯏꯗꯥꯏꯅꯦ ꯍꯥꯏꯔꯨꯒꯤꯅꯨꯀꯣ ꯁꯦꯡꯕ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯑꯩꯗꯣ ꯀꯨꯝꯃꯒꯦꯀꯣ꯫ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯒ ꯏꯃꯥ ꯁꯣꯕꯤꯇꯥꯅ ꯑꯩ ꯄꯨꯡ 4 ꯇꯥꯔꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯆꯝꯕꯤꯗꯣ ꯀꯣꯜꯁꯨ ꯆꯠꯇꯦ ꯍꯜꯂꯛꯇ꯭ꯔꯤ ꯖꯥꯠꯂꯅ ꯇꯧꯔꯛꯏꯅꯤꯅꯦ ꯅꯣꯏ ꯈꯪꯕ꯭ꯔꯥꯅ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯏꯃꯥ ꯃꯥꯏ ꯐꯣꯟꯗꯣ ꯇꯥꯍꯧꯔꯦꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯤꯃꯤꯟꯅꯕ ꯆꯠꯂꯤꯌꯦ꯫ ꯁꯣꯕꯤꯇꯥꯅ ꯑꯩꯃ ꯀꯥꯏꯗ ꯇꯥꯍꯧꯔꯤꯕ? ꯍꯦꯟꯊꯣꯏꯕꯤꯅ ꯇ꯭ꯔꯦꯀꯤꯡ ꯇꯧꯔꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯁꯤꯒꯅꯦꯜ ꯐꯪꯉꯦꯅ ꯆꯠꯂꯤ ꯄꯜꯂꯦꯂꯣꯝꯗ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ ꯄꯥꯈꯠꯂꯨꯅꯨ ꯐꯖꯅ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯜꯂꯦꯕ꯫ ꯁꯣꯕꯤꯇꯥꯅ ꯑꯊꯣꯛꯄ ꯑꯉꯥꯡꯅꯤꯗ ꯃꯃꯤꯠꯇꯣ ꯌꯥꯝ ꯊꯛꯄꯅꯦꯕ ꯃꯗꯣ꯫ ꯐꯔꯦ ꯐꯔꯦ ꯅꯣꯏꯁꯨ ꯅꯌꯨꯝꯗ ꯍꯥꯏꯅꯈꯣꯀꯣ ꯐꯖꯅ ꯄꯥꯈꯠꯅꯅꯤ ꯑꯃꯨꯛ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯍꯣꯔꯦꯟ ꯃꯐꯝꯗꯨ ꯌꯧꯔꯒ ꯍꯥꯏꯔꯛꯑꯒꯦ꯫ ꯁꯨꯕꯤꯇꯥꯅ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯆꯠꯂꯨ ꯍꯥꯊꯨ ꯍꯥꯊꯨꯒ ꯊꯧꯒꯅꯨꯀꯣ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯍꯣꯏ ꯏꯃꯥ꯫ ꯄꯦꯅꯥꯎꯅ ꯑꯁ ꯀꯩꯅꯣ ꯃꯊꯥ ꯌꯥꯝ ꯁꯥꯏꯁꯤꯗꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯅꯪ ꯈꯛ ꯅꯠꯇꯦꯀꯣ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯩ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯣꯔꯦ ꯍꯧꯖꯤꯛ꯫ ꯕꯣꯔꯤꯁꯅ ꯅꯣꯏꯅꯤꯅ ꯃꯔꯣꯜ ꯑꯃ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯣꯡꯉ ꯀꯩꯗꯧꯔꯒꯦ ꯐꯪꯅꯤꯗꯤ ꯐꯪꯅꯤ ꯃꯣꯏ ꯀꯥꯏ ꯆꯠꯇꯣꯔꯤꯒꯦ꯫ ꯔꯣꯕꯤꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁꯨꯝ ꯋꯥꯈꯜ ꯈꯟꯕꯒꯨꯝ ꯇꯧꯏ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯅ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯕꯗꯣ ꯏꯁꯤꯡꯗ ꯇꯣꯡꯉꯒ ꯆꯠꯄꯗꯧꯅꯁꯨ ꯉꯥꯡꯅꯒꯤꯝꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯁꯤꯡꯗꯨ ꯈꯤꯡꯒꯠꯂꯛꯇꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯕꯁꯤꯡꯗꯨ ꯄꯨꯂꯞ ꯔꯣꯕꯤꯟꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯀꯗꯥꯏꯗꯕ ꯅꯣꯏ ꯁ꯭ꯋꯥꯏ ꯄꯥꯠꯀ ꯂꯩꯕ꯭ꯔꯣ? ꯔꯣꯕꯤꯟꯅ ꯑꯩꯈꯣই ꯁ꯭ꯋꯥꯏ ꯅꯠꯇꯦ꯫ ꯄꯦꯅꯥꯎꯅ ꯇꯥꯟꯖꯥꯁꯤꯗ ꯌꯥꯔꯦ ꯈꯨꯝꯗꯣꯏꯗꯣ ꯀꯣꯛ ꯈꯨꯝꯃꯨ ꯁ꯭ꯋꯥꯏꯁꯦ ꯄꯥꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯀꯔꯤꯅꯣ? ꯕꯣꯔꯤꯁꯅ ꯂꯩꯔꯝꯃꯅꯤꯗꯅ ꯏꯁꯤꯡꯗ ꯀꯩꯅꯣꯝ ꯇꯣꯡꯉꯦ ꯍꯥꯏꯔꯗꯤ꯫ ꯔꯣꯕꯤꯟꯅ ꯏꯖꯤꯅ ꯉꯁꯥꯏ ꯀꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯇꯥꯔꯦ ꯇꯥꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯂꯥꯎꯈꯤꯕꯅꯦꯕ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯑꯣꯛꯇꯕ ꯅꯃꯥꯟꯅꯕꯗꯨꯅ ꯀꯔꯟ ꯇꯨꯔꯟꯒ ꯇꯧꯔꯝꯃꯕ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯨ ꯑꯩꯁꯦ ꯂꯣꯌꯔꯅꯤ ꯀꯥꯎꯅꯨ꯫ ꯄꯦꯅꯥꯎꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯗꯧꯔꯝꯗꯣꯏꯖꯥꯠꯅꯣ? ꯍꯦꯟꯊꯣꯏꯕꯤ ꯄꯦꯅꯥꯎꯒꯤ ꯃꯀꯣꯛꯇꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯅꯪꯀꯣ ꯅꯪ꯫ ꯄꯦꯅꯥꯎ ꯃꯀꯣꯛꯇꯨꯗ ꯅꯥꯜꯂꯒ ꯀꯩꯅꯣ ꯅꯪꯅ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯩꯗꯣ? ꯕꯣꯔꯤꯁꯇ ꯃꯣꯟꯁꯤꯜꯂꯒ ꯆꯩꯁꯤꯜꯂꯤ ꯃꯈꯣꯟ ꯀꯜꯂꯞ ꯌꯧꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯃꯤꯠꯇꯨꯁꯨ ꯇꯞꯇꯥꯏ ꯁꯪꯇꯣꯛꯂꯒ ꯌꯦꯡꯉꯤ ꯕꯣꯔꯤꯁꯅ ꯌꯧꯗꯣꯔꯦ ꯀꯩꯅꯣ ꯅꯪ ꯏꯁꯧ ꯄꯪꯂꯥꯡ ꯂꯥꯡꯉꯤꯗꯨꯕꯣ? ꯍꯦꯟꯊꯣꯏꯕꯤꯅ ꯍꯦ ꯔꯣꯕꯤꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯒꯥꯔꯤꯗꯣ ꯁꯠ ꯊꯧ ꯑꯩꯅꯦ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯦ ꯍꯧꯖꯤꯛ꯫ ꯁꯣꯝꯗꯅ ꯏꯖꯤꯅ ꯁꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯐꯣꯟꯒꯁꯦ ꯑꯩ ꯃꯥꯡꯈ꯭ꯔꯦꯅ ꯇꯧꯔꯝꯃꯅꯤꯕ ꯑꯩꯅꯦ ꯀꯗꯔ ꯇꯧꯋꯦꯒ ꯂꯣꯏꯅ ꯈꯪꯅꯔꯛꯇꯅ ꯁꯥ ꯂꯥꯟ ꯇꯣꯛꯄ ꯇꯥꯔꯦ ꯑꯩꯀꯣ꯫ ꯃꯥꯕꯤꯜꯅ ꯅꯪꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯅꯠꯇ꯭ꯔꯣ? ꯅꯧꯗꯨ ꯑꯃꯈꯛꯇꯅꯅꯤ ꯍꯣꯜꯂꯤꯗꯨ ꯁꯤ ꯑꯅꯤꯃꯛꯇꯨꯅ ꯑꯣꯏꯔꯝꯃꯗꯤ ꯉꯁꯥꯏꯅ ꯌꯧꯔꯣꯏꯗ꯭ꯔꯣ? ꯌꯨꯝꯗ ꯌꯧꯔꯣꯏꯗ꯭ꯔꯕ ꯅꯪꯅ ꯏꯁꯧ ꯂꯥꯡꯕꯗ? ꯃꯥꯕꯤꯜ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯅ ꯅꯁꯥ ꯈꯤꯇꯪ ꯈꯜꯂꯗꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤ ꯅꯪꯅ ꯊꯥꯗꯕꯩꯅꯤ ꯅꯧꯗꯨ 2 ꯁꯨꯔꯝꯃꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯜꯂꯅꯤ ꯃꯤꯅ ꯆꯨꯝꯅ ꯇꯨꯃꯤꯟꯅ ꯐꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯖꯤꯅ ꯑꯩꯅ ꯀꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯉꯁꯥꯏꯅ ꯇꯣꯡꯉꯝꯗ꯭ꯔꯗꯤ ꯁꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯅꯤꯗꯨ ꯑꯃꯨꯛ ꯈꯟꯅꯔꯛꯏ꯫ ꯅꯪ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯅꯊꯟꯗ ꯂꯩꯍꯧꯔꯒꯦꯔꯥ? ꯑꯩ ꯆꯠꯈ꯭ꯔꯣꯔꯣ? ꯅꯪ ꯌꯥꯎꯕꯩꯅꯤꯀꯣ ꯉꯁꯥꯏꯗꯒꯤ ꯑꯃꯅ ꯍꯣꯜꯂ ꯂꯥꯛꯏꯁꯦ 이탄데 오이러디네 이로이라가 사이다 아이언니 ꯈꯪꯉꯕ 이지나 이로유 그이노 ꯆꯠꯈꯣ ꯅꯪ ꯌꯥꯎꯗꯕꯗ ꯑꯩ ꯁꯤꯔꯗ꯭ꯔꯣ ꯄꯛꯇꯤ ꯆꯠꯂꯣ ꯅꯪ ꯂꯣꯏ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ 마빌나 ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯏꯅꯩꯁꯦ ꯅꯪꯁꯤ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥ ꯆꯒꯠ ꯀꯣꯛ ꯑꯃ ꯄꯥꯜꯂꯤ ꯑꯩꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯔꯤꯉꯩ ꯍꯔꯥꯎꯕꯗꯣ 이베마 ꯑꯗꯨ ꯇꯧꯔꯛꯀꯅꯣ ꯑꯩꯉꯣꯟꯗ 이지 사울까 강lep ꯂꯦꯞꯈꯠꯄꯗ 이싱두다 ꯂꯣꯡꯈ꯭ꯔꯦ ꯑꯃꯨꯛ 마빌
ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯑꯃꯁꯤꯟꯕꯒꯤ ꯁꯛꯐꯝ ꯑꯃꯒ ꯏꯁꯤꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯖꯤꯗꯨ ꯂꯧꯈꯠꯂꯤ꯫ ꯏꯖꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅꯤꯅ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯊꯦꯡꯛ ꯌꯨ ꯑꯁ ꯃꯥꯕꯤꯜ ꯍꯤꯗꯨꯗ ꯍꯥꯞꯀꯠꯂꯤ ꯏꯖꯤꯗꯨ꯫ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯖꯤꯅ ꯑꯌꯨꯃ ꯃꯈꯣꯡꯗꯨ ꯏꯁꯤꯡꯗꯒꯤ ꯂꯤꯛꯂꯤ ꯑꯃꯅꯁꯨ ꯌꯥꯠꯂꯤ꯫ ꯅꯥꯏꯅꯤ ꯁꯤꯁꯨ꯫ ꯃꯥꯕꯤꯜ ꯏꯁꯤꯡꯅ ꯄꯨꯂꯨꯛꯂꯨꯈꯩ ꯃꯃꯤꯠꯇꯨ ꯁꯥꯎꯅꯤꯡꯕꯅ ꯉꯥꯡꯁꯪ ꯉꯥꯡꯈꯩ ꯌꯦꯡꯉꯤ ꯏꯖꯤꯗ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯍꯦꯡꯀꯔꯆꯤꯞꯇꯨ ꯁꯨꯝꯗꯣꯛꯂꯒ ꯏꯕꯦꯝꯃ ꯑꯣꯍꯣ ꯏꯕꯦꯝꯃ ꯁꯤ ꯀꯤꯁꯤꯜꯂꯨ꯫ ꯏꯖꯤ ꯂꯧꯔꯒ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨꯗ ꯀꯤꯁꯤꯜꯂꯤ꯫ ꯑꯁ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯔꯗꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯃꯥꯕꯤꯜ ꯍꯤ ꯍꯣꯟꯒꯦ ꯍꯥꯏꯅ ꯅꯧꯗꯨ ꯌꯦꯡꯂꯛꯄꯗ ꯅꯧꯗꯨꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯣ ꯑꯃꯨꯛ ꯂꯨꯞꯈ꯭ꯔ ꯃꯥꯜꯂꯦ꯫ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯑꯁ ꯑꯩ ꯀꯣꯛꯁꯦ ꯑꯔꯣꯏꯕꯤ ꯂꯩꯈꯠꯂꯛꯇꯣꯔꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯀꯟꯇ꯭ꯔꯣꯜ ꯂꯣꯏꯔꯦ ꯑꯩ꯫ ꯏꯖꯤꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯥꯈ꯭ꯔꯕ? ꯀꯃꯥꯏ ꯍꯟꯗꯣꯏꯅꯣ? ꯑꯩ ꯁꯤꯔꯅꯤ ꯑꯩꯈꯣꯏ ꯃꯥꯅ꯫ ꯑꯁ ꯑꯩ ꯀꯃꯥꯏ ꯇꯧꯅꯤ? ꯃꯥꯕꯤꯜꯅ ꯅꯪ ꯑꯝꯇ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯕꯤꯒꯦꯔꯥ? ꯑꯩꯗꯣ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦꯀꯣ꯫ ꯌꯥꯔꯦ ꯏꯕꯥꯅꯤꯒꯤ ꯈꯨꯠ ꯑꯅꯤ ꯑꯅꯤꯅꯤ ꯄꯥꯜꯂꯤꯁꯦ ꯁꯤꯗ ꯍꯣꯜꯂꯁꯤ꯫ ꯈꯨꯗꯥꯡꯒꯗꯨ ꯐꯔ ꯐꯔ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯁ꯭ꯇꯥꯔꯠ ꯀꯟꯅ ꯂꯥꯎꯏ꯫ ꯃꯥꯕꯤꯜꯅ ꯍꯣꯜꯂꯨ ꯅꯪ꯫ ꯃꯥꯕꯤꯜ ꯁꯥꯎꯔꯞ ꯇꯧꯅ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯎꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯖꯤꯅ ꯁꯣꯝꯗ ꯄꯥꯈꯠꯄꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯁꯥꯗꯨ ꯃꯊꯟꯇ ꯏꯁꯧꯁꯨ ꯄꯪꯂꯪ ꯂꯪꯉꯤ꯫ ꯃꯥꯕꯤꯜꯅ ꯃꯔꯣꯜ ꯑꯃ ꯑꯅꯤꯗꯨ ꯀꯨꯝꯍꯩꯅꯤ ꯑꯣꯏꯔꯤꯕꯗꯨ꯫ ꯃꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯍꯣꯟꯕꯗꯨ ꯌꯥꯗꯗꯨꯅ ꯍꯤꯗꯨ ꯃꯃꯥꯏꯗꯨ ꯅꯨꯡꯁꯤꯠꯅꯦ ꯀꯩꯅꯤ ꯅꯥꯄꯤꯔꯣꯝꯗꯨꯗ ꯑꯃꯨꯛ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯏꯖꯤꯅ ꯑꯣꯏꯃ ꯀꯤꯁꯤꯗꯤ ꯀꯟꯅ ꯂꯥꯎꯏ꯫ ꯃꯥꯕꯤꯜꯅ ꯁꯣꯝꯗ ꯈꯣꯠꯂꯣ ꯅꯈꯨꯠꯇꯣ꯫ ꯀꯗꯥꯏꯅꯣ ꯁꯣꯝꯗ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯇꯩꯗꯣ ꯉꯥꯎꯕ꯭ꯔꯣ ꯅꯪ? ꯅꯥꯀꯟꯗ ꯅꯨꯄꯥ ꯈꯔ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯄꯣꯠ ꯂꯥꯟꯅꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯊꯦꯡꯅꯔꯨꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯈꯨꯠꯂꯥꯏ ꯁꯥꯠꯇꯣꯔꯛꯇꯨꯅ ꯋꯣꯏ ꯅꯣꯏ ꯑꯅꯤꯃꯨꯛ ꯂꯦꯡꯕ ꯌꯥꯔꯣꯏ ꯅꯈꯨꯠ ꯊꯥꯡꯒꯠꯂꯨ꯫ ꯃꯣꯏ ꯑꯅꯤꯒꯤ ꯍꯤꯗꯨꯗ ꯅꯨꯄꯥ ꯑꯅꯤꯁꯨ ꯀꯥꯔꯛꯇꯨꯅ ꯍꯤꯗꯨ ꯑꯋꯥꯡꯂꯣꯝꯗ ꯍꯣꯟꯈ꯭ꯔꯦ꯫ ꯃꯣꯏ ꯑꯅꯤꯗꯨ ꯊꯪꯅꯅꯁꯨ ꯐꯝꯍꯜꯂꯤ꯫ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠ ꯊꯥꯡꯒꯠꯅ ꯃꯥꯕꯤꯜꯅ ꯏꯖꯤꯗ ꯆꯤꯌꯣꯜ ꯇꯧꯏ꯫ ꯀꯪꯐꯥꯜꯗꯤ ꯍꯣꯜꯂꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯣꯔꯦꯟ ꯍꯥꯏꯕꯗꯣ ꯇꯧꯔꯛꯎ꯫ ꯏꯖꯤ ꯍꯨꯃꯥꯡꯒ ꯖꯣꯔꯣ ꯖꯣꯔꯣ ꯇꯥꯈꯩ꯫ ꯏꯕꯥꯅꯤꯗꯣ ꯁꯤꯗꯣꯔꯕꯣ? ꯑꯃꯨꯛꯁꯨ ꯀꯞꯊꯣꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯡꯃꯩꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯩꯒꯤꯅꯣ ꯅꯈꯣꯟ ꯊꯣꯛꯏꯗꯣ? ꯏꯖꯤ ꯃꯆꯤꯟ ꯑꯅꯤꯗꯨ ꯃꯈꯨꯠꯅ ꯃꯦꯜꯂꯒ ꯃꯥ ꯅꯠꯇꯦ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯃꯥꯕꯤꯜ ꯏꯖꯤꯗ ꯃꯆꯤꯟꯗꯨ ꯁꯦꯞꯀꯠꯂꯒ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯦ ꯅꯈꯨꯠꯇꯣ ꯅꯆꯤꯟꯗ ꯊꯝꯃꯨ ꯍꯥꯏꯗꯦ꯫ ꯃꯊꯛꯇ ꯅꯣꯡꯃꯩ ꯃꯇꯣꯟꯗꯨꯅ ꯏꯖꯤꯗ ꯅꯛꯁꯤꯜꯂꯛꯏ꯫ ꯑꯗꯨ ꯅꯛꯁꯤꯜꯂꯛꯄꯗ ꯏꯖꯤꯗꯨ ꯃꯌꯨꯝ ꯆꯤꯠꯂꯤ꯫ ꯃꯥꯕꯤꯜ ꯅꯥꯀꯟꯗ ꯆꯣꯠꯂꯤ ꯃꯥꯜꯂꯤꯒ ꯇꯧꯔꯛꯄꯗꯨꯗ ꯏꯖꯤꯗ ꯌꯦꯡꯉꯛꯄꯅꯤ꯫ ꯈꯨꯠꯂꯥꯏꯗ ꯂꯧꯊꯣꯛꯈ꯭ꯔꯕꯁꯨ ꯏꯖꯤꯗꯤ ꯊꯝꯂꯤꯕꯒꯨꯝ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯃꯈꯨꯠꯇꯨ ꯃꯅꯤꯡꯗ ꯄꯨꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯐꯅꯦꯛꯇꯨ ꯆꯣꯠꯄꯗꯨꯁꯨ ꯎꯔꯤ꯫ ꯃꯥꯕꯤꯜꯅ ꯀꯩꯅꯣ ꯅꯪ ꯇꯣꯏꯂꯦꯠ ꯇꯧꯁꯤꯜꯂꯤꯔꯣ? ꯏꯖꯤ ꯀꯩꯝꯇ ꯈꯨꯝꯃꯛꯇꯦ꯫ ꯃꯥꯕꯤꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯏ꯫ ꯀꯪꯐꯥꯜꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯛꯈ꯭ꯔꯒ ꯃꯣꯏ ꯑꯅꯤꯗꯨ ꯈꯨꯝꯊꯥꯜꯂꯒ ꯍꯪꯉꯛꯄꯅꯤ꯫ ꯅꯣꯏ ꯑꯅꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯤꯉꯣꯟꯗ ꯇꯝꯒꯗ꯭ꯔꯥ? ꯏꯖꯤꯅ ꯇꯝꯃꯣꯏ꯫ ꯃꯈꯨꯠꯇꯨꯁꯨ ꯐꯔ ꯐꯔ ꯍꯥꯏꯔꯒ ꯏꯕꯥꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯏꯕꯥꯅꯤ ꯀꯅꯥꯝꯇꯗ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏꯒꯦ꯫ ꯄꯦꯔꯨꯝ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯃꯥꯕꯤꯜ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯏ꯫ ꯃꯣꯏ ꯃꯔꯤꯅꯤ ꯂꯩꯔꯤꯕꯗꯨ꯫ ꯃꯥꯕꯤꯜ ꯏꯖꯤꯗ ꯈꯔꯒ ꯍꯦꯟꯅ ꯀꯞꯅꯕ ꯆꯤꯌꯣꯜ ꯇꯧꯏ꯫ ꯏꯖꯤꯁꯨ ꯍꯦꯟꯅ ꯀꯞꯄꯤ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯏꯖꯤꯗ ꯂꯣꯏꯅ ꯐꯣꯀꯁ ꯇꯧꯔꯤꯉꯩ ꯃꯥꯕꯤꯜꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯨꯠꯂꯥꯏꯗ ꯃꯨꯜꯂꯒ ꯐꯨꯅꯔꯛꯏ꯫ ꯏꯖꯤꯁꯨ ꯅꯥꯀꯟꯗꯒꯤ ꯅꯨꯡꯗꯨꯝ ꯑꯆꯧꯕꯗꯨꯅ ꯍꯦꯛꯇ ꯂꯪꯉꯤ꯫ ꯅꯨꯄꯥ ꯑꯃꯗꯤ ꯃꯈꯣꯡꯗ ꯄꯥꯜꯂꯗꯨꯅ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯥꯕꯤꯜ ꯏꯖꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯂꯥꯛꯑꯣꯗꯅ ꯏꯕꯦꯝꯃ ꯆꯦꯜꯂꯣ ꯌꯥꯔꯦ꯫ ꯏꯖꯤꯁꯨ ꯆꯠꯂꯒ ꯍꯤꯗꯨꯗ ꯇꯣꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯕꯤꯜꯗ ꯀꯩꯅꯣ ꯅꯪ ꯑꯁꯨꯃꯥꯏ ꯐꯨꯅꯕ ꯍꯩꯔꯗꯤ ꯉꯁꯥꯏꯅ ꯐꯨꯅꯕ ꯌꯥꯗ꯭ꯔꯣ? ꯃꯇꯝ ꯃꯥꯡꯍꯜꯂ ꯂꯩ꯫ ꯃꯥꯕꯤꯜꯅ ꯑꯩ ꯏꯁꯤꯡꯗ ꯆꯣꯜꯂꯤ ꯐꯨꯅꯕ ꯍꯩꯇꯦ꯫ ꯏꯖꯤꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ꯫ ꯃꯥꯕꯤꯜꯅ ꯏꯁ
Mana toilet tausilliduga aingona nupa thokte gaina. Izi ngaklap yenglaga magi phanek tu yengje. Ngasai do aido aya Mabilna berani nang bima adubu kana tawnagi. Izi ikai bagi mamai du yengkhalakte. Mabilna chakilakanu ko nayum yobaga iruluruso natraga si isingsida haifet lupthokera. Izina usitrio nangida nangonasu nongmaidu namadi nang kai phawne aduisu mathakta nongmai kaina ima po kaisu uzajiba aisida moina laibaktabu nami adudi kanan kiroiduno. Mabil hidu hona ibani se mangkrena thibawna ramani numise mapsilaktori. Somdasu hentoibi hoidu ising mayadu leplaga penauna sidabu kaidongna musatlinoba ising sida natragana lukrajala moinima hentoibina yar taningdi nangna marolama si kai deno bot larga thiru saibani noibo sum lepaga yungduna yengleradi kamai phongdoino. Borisda sarop yenglaga tadru kaino. Borisna kaino nupi nangna ngasaide engonda sum yeng ngangido boto aina saba hibraba ha nang ngawbraba aibu lairo music hibraba aibu aingon song sildo kaino namanambiduna khatlaga aina isinbra ha nang ko makhut ka tu khodomi singjilai penauna enupa angawba adumai haino phajna ngangaw yadro. Borisna karino mi masu khangpoti wari loimakto manasu khangba nate sida sakhido takpidana ubiraiba misida noina sabidu toidu kaigino noini suba makhoi maridu tawpham he khangdabadu tasengna oire. Borisna kaino swaisi miga tadro tumit kampaide. Robinna Mabil hoige kananoma lady haibani sisi ado kaidanodi phajna khangdaba kaidoba tai. Penaudi ising mapanduda makoktu hotlaga phamthakre. Izi phamlambadagi mangaktu koilei leraga yengi koyeng. Izina ai beg tu de aingon hangidu kaino. Izina kaino takhrabuduso yaroi kaino koileng lengbada isingda musu tasili. Mabil makoito pairaga singkhali. Nang kaidoragi bema tumina bhamlaga layo si nang yam wabra haibanida khitang khalo haibani aina haibadi. Boris makhwang wetuna yengli. Robin matha sari. Penaudi kaptori hentoibi hangkan handa koisa satli. Borisna daise moini natro hentoibina kadai. Penau lekholatuna yengi mani asini hentoibina law nabani wari ma phajan sanasi. Zina kaino aikhoi lefam kamai khangi jano ado ai si hidudi yamal asido kumma janhebo moi manakta. Mabilna yori ko moi bema hentoibi hidu he kambaga izidu lauthoi kaino masumga tup tarisina. Izina isingda taruri adunani. Mabilna Robin nangna kaidoriba kanana masina. Borisna ai Boris. Mabilna aini Mabil. Hentoibi magi skraptuna insili izidu namainami itha adana nangne nang haisini iyam kai ko kai haisini ai yum yorogane phasna ngangnarosi. Mabil izida haife yengaga jambi izi jambi karokpaduda ngaglap yenglaga kaino garida extra trouser amaga jacket athaba asobumaga yawbani hongdo. Penauna amda lao adu han hongdoknaba pumchu chole bema. Hentoibi chana satna nangse aidi buko pran ka se pro chak pasani is honing mandane kai haidano khangsilak trabani adune tawrisi aina hosi noini yori se aine makokdagi tadradi yara aduna tradi tumbaga yadu mande. Penauna noimana supakatana call tawramabani. Robin Mabil da yenglaga nang hek tawba thabakse
ꯖꯨꯠꯇꯤ ꯁꯨꯛꯆꯥ ꯆꯥꯗꯦꯀꯣ? ꯕꯣꯔꯤꯁ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯍꯟꯗ ꯌꯥꯔꯣꯏꯌꯦ꯫ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛꯄꯨ ꯂꯝꯕꯤ ꯊꯤꯡꯉꯦ ꯍꯥꯏꯔꯤꯅꯦ꯫